अहानबदा मरुएबा पाउसिंग थमजरी लाकदबा लोक सभा मिखलदा बीजेपी की मिरेप कना कनाना ओइरगदगे हाइबा अदु ngasi अथेंगवा फावबा लेखाई ताबा ngamdri इनरदा डॉक्टर रंजन केएस लोके नत्रगा टीएस बसंता आउटरदना अदिम पामई नत्रगना पाउखोलान हाउकिपना टिकेट फंगलबा याय हाइना पानरी कांग्रेस की हाई कमांडा मिरेप की लिस्ट पिसिनख्रे अथुबदा एआईसीसी ना मिरेप की मिंग लाउथोकलगने हाइना सीएलपी की लीडर ओ इबोबिना फोंगदोख्रे अमदी इरमदम असिदा मतम अमदा मरांग कायना फंगलंबा योंगसाक ngасidi मिरमदगी पुसिल्लकलगा सानरे इरमदम असि म्यांमार की योंगसाक ललोनफम ओइरे खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबिरिबा पुनमपु अरुणबला तरामना ओक्सरी ngасigi मरोइबा पाउसिंग म्यामदा संदोकना पिजरी लाकदबा लोकसभा मिखलदा बीजेपी की इनर अमसुंग आउटर दा कना कनाना मिरेप ओइरगदगे हाइबा अदु ngasi अथेंगबा खंगलबा याय लनलाइरे इनर दा डॉक्टर रंजन केएस लोके नत्रगना टीएस बसंतना टिकेट फंगलबा याय हाइना पानरी हिरमसिदा रिपोर्ट अमा तरेत सुबह लोकसभा मिखलदा मणिपुर की इनर अमसुंग आउटर पार्लियामेंट्री कॉन्स्टिट्यूएंसी दा भारतीय जनता पार्टी बीजेपी की ओइना कना कना मिरेप ओइगनी हाइबा ngasi नुमिदांग अथेंगबा फावबगी मनुंगदा खंगलबा याना लैरी ngarang ifal thadokhiba chief minister N Biren works minister Thongam Bishojit amadi BJP Manipur Pradesh ki president su oiriba Rajya Sabha ki MP KSH Bhavanandana ngasi center ki BJP ki luching basing unaduna kana kana bu lakatoriba 33 suwa Lok Sabha mikhal asida inner amasung outer the mirep oihangadagi haibagi poram yatpa loikhre ngarang numidang pung 10 rom taba matamda New Delhi gi Vidhan Marg ta leiba BJP ki office ta leiba Central Election Committee की मिफम पांगथोक्तुना तोंगान तोंगानबा भारत की स्टेट सिंगी ओइना पांगथोक्कदौरिबा लोक सभा मिखल असिदा मिरेप ओइगदबा सिंगी लिस्ट लेपथोकनाखिबनी हाइरे पावोसिन हाई बीजेपी स्टेट यूनिट की मियोय 13 न साबा इलेक्शन कमिटी की ngarang पांगथोखिबा मिफमना इनर अमसुंग आउटर दा मिरेप ओइना थादोकनबा मियोय मंगा लिस्ट अमा सेमलबा मतुंग चीफ मिनिस्टर एन बिरेन वर्क्स मिनिस्टर विश्वजित अमदी पार्टी प्रेसिडेंट भवानंद दिल्ली चतखिबनी Tom TV na phangwa pawgi source amagi matung innadi BJP Manipur state ki election committee aduda chief minister N Biren party ki president Bhavananda minister Bishojit yauna minister manga BJP ki lusingba TH Chawba general secretary Nimbus general secretary Saitya Bhatta Samuel Jendai vice president S Premananda Sharma amadi mahila morcha ki president ni hairi state election committee ki mihut sing asigi oiba mifam amangarang pangthokhibaga loinana outer amadi inner da ticket piba yaba mioi manga laptop इनरगी ओइना हाना बीजेपी की मिरेप ओइखिबा डॉक्टर आरके रंजन एक्स एमएलए डॉक्टर केएच लोकेन हानागी मिनिस्टर डॉक्टर निमाई चानलुवांग हानागी चीफ मिनिस्टर राधा विनोद कोइजम अमसुंग टीएच बसंतनी हाइरी मखोय सिंग ngасigi manungda इनरगी ओइना हौजिक फावबदा मियोय अहुम डॉक्टर आरके रंजन टीएच बसंता अमरी डॉक्टर केएच लोकेनदा टिकेट पिरकलबा याना लैरी हाइरी अमरोमदा स्टेट इलेक्शन कमिटी ना थागलखिबा मियोयसिंग असि नत्तबा ममिंग सुंथा थादबा मियोय अमदसु सेंटर ना टिकेट पिरकपा याबगी चावना थाजबा लैरी सेरक सिदा ngasi अथेंगबदा बीजेपी इलेक्शन कमिटी की मिफम लोइसिनख्रे आउटर की ओइना अदिम पामई नत्रगना पाखोलन हाउकिपना टिकेट पिरबा याना लैरे इनर गिदी लेखाई ताद्री थेंगलबदा हयेंग फावबदा मनुंगददी कनाना मिरेप ओरगदगे हाइबदु लौथोकलबा याना लैरे हाइरे लाकदुरिबा लोकसभा की मिखल असिदा कांग्रेस पार्टी की मिरेप कनाना ओइगदगे हाइबदु अरोइबा वारेफ लौननबा कांग्रेस की हाई कमांडा मिरेप की लिस्ट पिछलमलबा मतुंग ngasi CLP की लीडर ओक्रम इबोबी अमदी MPCC की प्रेसिडेंट गैखांगम इम्फाल द थोलक्रे अथुबदा AICC ना मिरेप की मिंग लाउथोकलगनी हाइना CLP की लीडर ओक्रम इबोबी ना फोंगदोक्रे वाफम असिंग ngasi कांग्रेस भवनदा पाउमी खरगा उनबा अमदा फोंगदोखिबनी था असिगी कुंदा AICC की प्रेसिडेंट राहुल गांधी ना इलेक्शन ग मरी लैनना पांगथोकदबा मिफमदा सरुक यानबगी मतंगदा ngasi MPCC की लुसिंगबसिंगी ओइबा मिफम अमा कांग्रेस भवनदा पांगथोखी मिफम अदुदा नहान मखै दिल्ली दा लैखिबा CLP की लीडर ओक्रम इबोबी अमदी MPCC की प्रेसिडेंट गैखांगम सु सरुक याकी मिफम अदु लोइरगा थोलकपदा पाउमी खरगा उनबदा था असिगी तांगकुंदा हफ्ता कांगजेबुंगदा पांगथोकदबा लोकसभा मिखलगा मरी लैनना मियामगी अचौब मिफम अमदा सरुक यागनी AICC के प्रेसिडेंट सु ओइरिबा राहुल गांधी ना था असिगी 13 दा अरुणाचल प्रदेश दा पांगथोकदबा मिफम अमदा वा nganglमलगा नुमित अतुमक्तदा इम्फाल दा यौरकनी अहिंग अमा इम्फाल दा लेकलबा मतुंगदा नुमित
hafta kangzeibungda pangthokadaba miyamgi mifamda wangangani amaromda mikhal asida party asigi oina kanabu mirep oigedage haibadu aroiba waref launanaba ngarang AICC gi lusingba singda president yauna pisilample ngasi nongmanini sida soidana mirep ki ming lauthoklagani haiki. As of now, it has already been fixed by our Congress High Command. He will visit as of now. It is tentatively fixed on 20th. He may be preponed that scheduled time. I am told this from Arunachal Pradesh on that day 19. He has program on Arunachal Pradesh on 19. 19 after evening, after completion of that Arunachal. MPCC के प्रेसिडेंट गैखांगम ना हाइकिबदा AICC के प्रेसिडेंट राहुल गांधी लाकपगा मरी लेनना MPCC ना सेम साबगी थबक लोइसिलकले राहुल की खोंसक असिदा मिखल असिगा मरी लेनवा वाफम कया थंबिरमगनी पार्टी असिगी ओइना इनर अमदी आउटर दा मिरेप ओइगदब सिंग अदु कनाना ओइगदगे हाबदु AICC ना वारेफ लौरकलगनी हाइकी. I cannot say the exact time and how many times he will come, but as of now, the 20th program is there. He will be visiting Manipur. He will be arriving in the afternoon of 19, and he will stay a night. The next day after the meeting, he will again proceed for the Agartala. Ningsing bayabadi AICC na housing forward tangkak ahum thokna mirek kiming langthokpa laikre Manipur gi oina inner da miyoi mapan amadi outer da na miyoi taref na mirep oina naba mirep se pisin khibani. Iramdam asida matam amada marangkai na fanglamba yongsak ngasidi miramdamdagi pusalaglaga sanare Manipur gi miyam na pam na chanariba amadi indigenous food ama oiriba yongsak ngasidi lamdam asidagi musilakli masina maram oiraga Manipur laimaidagi yongsak asi mutkibaga abagi phibamda laire hiram asida report ama. Iramdam Manipurda matam amada marangkai na fanglamba amadi miyam na pam na chanariba yongsak pambising ngasidi nongmagi sitharakli. Hiram masigi matangda Manipur lengaki makhada lairiba Agriculture Department na hairiba yongchak pambi singasi matau kramna hingan sige haibagi pambai amata paikhatpa thengnadri amaromda yongchak khradi Manipur gi arapa chingdagi puthoktuna yoli adubu machine mafung fana fanganbadi ngamdri Indo-Myanmar border town Morega yumthang nana lairiba Myanmar International Market ama oiriba Namphalondadi hairiba yongchak asi Manipur gi miyamna pamna chai khangbana marang kaina chahi kayadagi kaithel asida mapai lepa laitana sahi khudingi puthokle hairiba yongchak asi Myanmar tamu town dagi khar lapthokna khundaba mafam ayambadagi puthoraktuna Namphalong kaithel asida yolibani kaithel asidagi lalonbi singna puthoraklaga more kaithel amadi lamdam asigi tongan mafam singda yonari yongchak asi more dasu yamna palami adubu haukiba chahi 10 gi matam asida yongchak panbagi chang hantharakle maram aduna Myanmar dagi puthoklaga lalonbagi thabak chathari haina more da lairiba lalonbi imaibel singna phongdorakle Barma tegi loga se more da puba se yamna kumba nakte patara Kaya gino Barma de lawa sa Manipur di hawe kaya haw da ba Barma tegi mafami na ko yam hawe ba hairiba yongchak sing asi Myanmaris singna Manipur gi miyoi singna pamna chai khangbana yoningba mamalda yolabasu mamalna atyapangna wanglabasu yamna pamna lainari amaromda yongchak pambi sing thavana atenba matamda sel onthokpa yai khangbadagi Myanmaris singna tik thaba lepkhre chairak asida laktiba wahangdi yongchak su chadwa Myanmaris singna yongchak thaba haukhrabasu lamdam asida yelhongaidagi chana duna laklaba yongchak sitharakpada mari leinaba loisangna karigumba thabak amata paikhatana leibagum tawri masina tungi mirolna yongchak asi Myanmar gi pothokni haina lokhinabagi achauba maram amasu oiri ngasidi khwairamban kaithel Myanmar dagi pusilakba yongchakna lamdam asida fangjaba yongchak uba fangkhidre haukiba matam khargi mamangda laingaki loisangna yongchak pambi sing hida kapagi thabak paikhatlamba adusu ngasi lepkhre maram aduna laingaki maikaidagi tung koina chatpa yaba thabak thorang sing paikhatpagi tangai fadaba kaya adu yengduna hiram asigi matangda mideng changbagi tangai fadaba kaya ama lairi
asi na balu market manung dani hojik lai ba yemi mayam yongchak si mapai mapai jido kya na pai riba sida sidagi ni akoina puthola ga mori taung da phangli basi adubo manipur dadi akoi yongchak iron ba hebasi indigenous food am oir basu asiri yongchak mami samjulagle yongchak musalagle masi gi matanga lai riba agricultural department na su kari ma hiram ta pakhat bagi mami udri cameraman ngang loina na pawdam zero premanand mangsta bom tamphala Saliba tha asigi tang kunga manga da haingang kendrogi manung chana laiba ibudhau pakhangba amadi event dogi khuvamda lai kaithel kaba amadi yek tinaba haina su khangnariba thauram asi pangthoklagani haina da apun baluf of hampak laikan luf maitai leimarol art performing center kangla khunthok yai apun baluf amasung sanamahi divine universal mothers organization gi apun baluf manga asigi advisor ke bidu khumanang asi manipur press club imphal da paumi singa unaba amag mifamda fongdokre mahakna hai thauram asi ngalingai matamda pakhang malem asi palingai matamda yausam kumhai gi saruk ama oina lai kaithel kaba haina chatnaramba adu hindu dharma lakpada alankar gi chatnabina mahut sinki haukiba sahidagi leibak miyamda mitai lining chatpa aikhoi gi oina di alankar gi mahuta lai kaithel kaba asi pangthokadabani haiba paujel piba miyamna maru oiba thauram amani lai kaithel kaba haiba thauram asida yek tinaba haina su khangnarami thauram asida tongan ba yek salai singna amato oina punduna sak sanarami ngasidi hariba thauram asi chatna kanglon asi mayai saitharakpana kanglup maselgi marakta nungsinabagi mari asisu nongmagi tamnarakli numit asida khwairamal kaithel da imanipa na laktuna numit aduda yolamba asa athak polam sing loina leiraba matungda haingangi khubom ta chatuna punna saklen phangminagani thauram numit asida lamdam asigi nungsijaraba mapari mamom singna saruk yabiu haiba wafam kayam su fongdoraki Second World War Imphal Campaign Foundation asinduna ngasi Imphal gi Major Khulda laiba Manipur Press Club Imphal Campaign Talki Marisuba edition gi saruk ama oina importance of Silchar Track in Battle of Imphal haiba hiramda yumpham oiduna nongmui oiba mifam ama pangthokhiba mifam adda resource person saruk yakiba Wales UK dagi war historian and researcher Mr. Tony Honeyman Hai Malemgi ani suba lanjauda Manipur asi Japanese troops singi oinadi khwaidagi maru oiba mafam oike Japanese singna mayum thadok lafna lakpa matamda makhoigi landa sizinaba khuju khulai sing loisilakpa pungpham oirakpa mikup aduda Japanese singna Imphal asi khopsilaba matungda darkar oiba potlam sing longsinba haiba asina mapung oiba pandam thamki Japanese 33 division na Silchar lambi asi khwaidagi awa saitheng nangkiba lambi oiki haiba wafam kayam su fongdoki Hauzik Paugi Marakthana Atenva break amatang luxury. Located in the heart of Imphal city, Asian restaurant Hotel Yaifaba can even more brighten up your beautiful days. With best sizzler platters in the city, we have separate kitchens for veg and non-veg. Also offers you with chef specials on weekends. Enjoy your happy hours with our best services. Asian restaurant Hotel Yaifaba, Andrew Avenue, Imphal. For home delivery, kindly contact 9856003956 or 9856003957. Break matungda mayamba mukahana taram loksari Manipur People Bill bu President na SNP bina bahona bada BJP na angamba mateng pangani haina party asigi President Amit Shah na thajaba pirakle haina Manipur Democratic Alliance ki convener L Tombina fongdokre wafam asing asi uripok talaiba Alliance asigi anobo office ta pangthokpa paugi mifam amada fongdokhibani Alliance asida yauriba tongan ba political party gi losing basing saruk yakhiba mifam aduda convener L Tombina haikibada Manipur People Bill bu Bharat ki President na SNP bina bahau ki batha asigi tang tara mathoida Manipur Democratic Alliance ki mihut kangbu amana Delhi da chatki tim aduna BJP ki President Amit Shah unaduna bill asigi matangda wari sanaki mahakna fongdorakpada Manipur Praja Singhi thamoi da fauriba langtak ba adu ekhoisu khangi bill asi President na ayab pinana ba hona bada party na fangba yaba pangpe yaba mateng pangani adubo hojikti mangda election ama laibana amadi election gi code of conduct su lairabanina election matungda unasi haina thamlaki Bharat ki President ta mapal da sathokhiba na unaba fanglakide adubu LJP gi luchingba amadi Union Minister Ram Bilas Paswan unaduna mahakna Home Minister Rajnath ka telephone da bill asigi matangda wari sanaki
Home Minister nasu election matungda kari tauba yabage haibadu khanase haiba wafam thamlakhi makhatana alliance asina bill asi president ke ayaba pinanaba honabada pangba yaba mateng pangani haikhi मियाम की दमता कोई तुम ये लो मी अमे दी लाइजरी बा कोई की कम्युनिटी पुनः मक्की सेप तौना बा अदु को मकोंथा अम्मा छोई दना लोकट पिदना कोई मणिपुर की किदंग लाइजरी बा कोई पुंग अदु का लाइजरी वखल लाइजरी बा कोई की इमोशनल ओइबा मयाम सिंसे मसी किदंग दी फादे बिगने है की आशा को लोना कोई हंजर कोनी Border town oriba moreda achoba mawongda yu karbar toba miyoi ama police na fagat kibaga loinana go down the lotuna thamlamba lupa lakh anirom gi oigadaba yungang sing more police na sethakiba drive ta fagat pangam khre Tengnopal district police ki SPTS Bikramjit ki miyeng makhada ngarang numidang moreda sethakiba drive ta yungang karbar toba Bihar dagi hauzik na moreda leiba Radhesham Serni chahinim phugani thoi apokpa Ramchandra fagat pangam ki mahaku wahang pangsa thabada more gate number 2 manaktal mahaki go down lay haiba khangbangam badagi makhata na thijin bada mafam aduda yungang bottle satret ka mok dragani thoi fagat pangam kibani fagalaba polam sing adu lupa lakh amaga lising humpuga taruk ki belu oigani fagalaba polam sing adu more excise ta sinakre nakala maromda lakliba lok sabha mikhalda mayai kaba nisasa sintaksi laga pamdaba thodok sing thoktana ba laukhalakpa section thaurangi saruk ama oina satharakpa drive ta Thobal district ki apunba kangbu amana district asigi tongan tongan ba mafam singdagi yungang yungau amadi yungau sungbada season aba polang sing fagat kre fagalaba yungau sungbada season aba polam sing amadi sunglam liba myu sing ase yairipok excise ki office ta paumi singi mamang da Laga enforcement team Thobal district ki team leader inspector S Nilakumar na mahak masana luching ba kangbu amuna sangsin ke ba drive amada yungau amadi polam sing adu langmai thel maning laikai dagi fagat kibani lokhat fam thokpa ain gi oiba thabak sing lokhalaga manghan khrgani haiki Surasanpur district na hepatitis C nabagi sang khwaidagi wangba district ama oiri haina community network for empowerment kon gi president Nilakanta Rajkumar na fongdokre wafam asingasi president trench of hepatitis C haiba hiramda nongmigi oiba state level media sensitization workshop ta fongdokhibani singmairong da laiba hotel classic grande da pangthokiba workshop aduda community network asigi project coordinator promote ningombam DC achung amadi staff kayasu sarugyaki tongan ba media organization singi Paumi Kiana Sarugyakiba workshop aduda present trends of hepatitis C in the state specific standard of procedure Pricing and NBICP haiba hiramda network asigi president Nilakantana PowerPoint presentation tauki miyam da hepatitis C gi matangda paksana karamna khanghangadage haibagi matangda paumi singda suggestion su loki workshop asigi matangda Nilakantana Rajkumar na haikibada hepatitis C gi matangda miyam na paksana khanghanana ba honabada mateng oina na ba workshop asi pangthokpani malem gi oina miyam na kinari ba laina ahum malaria TB amadi SIV gi laina sing asidagi nga naba hida kaya thoglakle kanbai ngambasu yaukre hauzik malem gi oina kinaraba laina ama oirakliba hepatitis C asina miyoi kaya gi punsi manghankhre maru oina drug sizinaba blood to blood launaba tattoo hakpa yauna mahikna thokhanba laina makhal asidagi section na laina naba mipung kuding bhap tahan bahai basi yamna tangai fade ukrul senapati dasu laina asina nabagi sang wangkhalakli Tamenglong district ki oina di layong asina nabagi sang yamna namely state asida laiba mipung kuding bakna laina asigi matangda mamutana khangba mathok tai haiki miyamda haining idi hosi hepatitis C ki treatment lemna layang bagi program government na paikhat ka dore adana hairiba program asi Manipur ki mafam ayam bada loina ba expand loina ba tawlar ka ba potni adoga khwaidagi luri badi hepatitis C testing tawbagi khudong sa ba lawdragadi layang uda yadamne na khudong sa ba lawbiu adoga khudong sa ba si lawna bagi damakta rims jenims ta madugi khudong sa ba loina ba leira gani sab chabi dia to di tentatively jun bogi manungana hairi akoi media gi amuk mateng lawraga hogada ba date launching nomito bok to akoi miyam da khangan na bagi khudong sa ba lawjege hauzik pawga marakhan aten ba break amatanga lawjari Lamjingba jewelry na adom-gidamak khwaidagi asengba sana khwaidagi ahongba sana asamalda fanghanjari aikoigi service singdi inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna lawjari nomaizing numitsu adomgi service ta leizari
Ngasimak lengsinbirau Lamjingba Jewellery Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewellery@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewellery. Good quality is our priority. Break ki matungda mayam amuka na taram noksari DM College of Arts ki Personal Development Club na sinduna Safe Greenery Safe Environment haiba hiramda nongmugi oiba cycle rally ama ngasi DM College of Arts ki Principal Dr. Chungkham Silaramanina college asiki campus tagi lamthakre khongset adugi matangda Silaramanina mahiroi singna Chatkadoriba cycle khongchat asina chemical fertilizers sing sizinadana mahosagi lairiba fibam da thamsi haina miyamda paujel pigadoribani ngasi ai ngasagi khal kaitharagliba sina maram oiraga aikoina mahosabu ngak senduna thambagi mathau tari haiki koina huzik tawjagadoribasidi nature intact environment intact in its original haidi environment say magi original form da thambiba chemical fertilizer si sizinadaba adugumbagi message puraga Sasaba adugumba kainoni movement namani satra singna tawjari base ana aikoigi satori si kaibigi mafam amada satori ni adu hairiba mafam sidasu mafam da leiriba aikoigi people sing praja sing dasu interaction tawdana kungang dugi leiriba mi singasu interaction tawdana aikoigi idea mayam si da wakan taminadana tawraknabagi message mayam ama yauri thabak tawram mayam ama yauri uwa thaba Manipuri oiba original oiba uwa Manipuri hana mahausadagi haujarakpa uwa na chingba thabagi aikoigi activities mayamam su yauri Mamang sahigi December 19 tagina 38 fawba Odisha gi Bhubaneswar da pangthokiba Kuntaruk Suba National Central Science Congress da saruk yabada natana mana kaya laurakraba Waikhom Laikai Upper Primary School gi mahiroi Sujit Livestream amadi Thongam Yaifabi Chanubo harau tayamna okre Singzamai Waikhom Laikai da laiba Upper Primary School na sinduna ngasi pangthokiba thoram aduda saruk yakiba State Coordinator Brajamanina lainga ki makhada laiba school gi mahiroi singna national gi thakta pangthokpa competition da mana phanglakpa habasi ngasi gi lainga asigi saukthok saningai ni maram aduna mahiroi singbu pongning thogatpiba tangai fade haiki masigi program si yahan hanbada district level ledana tawi district se tawdringe da aikoi na tawse school sing si da ko request tawje concerned thawai yawa adugi school si go na darka oba du moza sing yaraga de koi sugumba khana nei na bam legi dawri akoi na workshop hai madu da thabi ro haidana adu mai tong na school sing si da haiji adi school sing si de oza mayam lakpi अदुगुम्बा वर्कशॉप अदुदा आइखोइ के साइट की अमुक आइखोइ ना ट्रेन तौरबा एक्सपर्ट ओरबा पार्टिकुलर फील्ड अदुदा एक्सपर्ट ओरबा आइखोइ ना खनगल Haukiba sahi 2016 dagi chaliba chahi asi fawgi manungda national amasung international gi thakta pangthokiba multilingual drama amadi dance competition da lamdam asigi mahut sinduna saruk yarubata natana manakya lor khraba singbu okre the media theatre institute amadi the Laimarembe art and culture association na sinduna ngasi singjamai chingama khada laiba Laimayol art center da pangthokiba thoram aduda lamdam asigi mingset purakraba artist singbu achambu khudol piduna pongning thogatke thoram aduda Yakiba Media Theatre Institute ki President KB Sarmana ngasigi khunai asida theatre na achoba mafam amakali haiba wafom kaya amasu fongdoki Media Theatre Institute asi Laimarembe Arts and Cultural Association ga anisi punna ayamba thabak tawmine aduna Laimarembe Arts Center Laimarembe Arts and Cultural Association che sisu magisu sahi amani langmina machamina bukanda phangkiba kharasu magisu adum pibagi thoramdo punna tominarsi haina ngasi Laimarembe Arts Center singjimai singama khongisida pangthokpa
Lakadoriba Lok Sabha Mikhalgi Mangoinana Lokalakpa Seksin Taurangi Saruk Ama Oina Security Force na Tongan Mafam Singda Tiba Humbagi Tabak Lepalaitana Chatari Ngasi Ayuksu Pung Nipandagi na Nipan Minute Yankai Fauba Imphal West CDO Bazaar Unit na Wahengbam Laikai Amadi Ziri Parking gi Akoiba Mafam Singda Tiba Humbagi Tabak Sathaki Punna Mioi Samri ge Yankai ge Mari Masa Masagi Saktak se Putok Handuna verification Sathaki Maduda Masagi Saktak se Yautaba Mioi Taraga Taret Makatana Wahang Pahung Sathana Bagi Damak City Police Sinaki. Team Masimagna Numit Yung Bamatung the Su Pona Bazagi Polo Ground Maning Amadi Akoiba Mafam Singda Parks and Natiba Humbagi Tabak Satake Nungtil Pung Mari Dagina Manga Fawa Satakiba Operation Aduda Mioi Samriga Marifu verification Satabada Masagi Saktak se Yautaba Mioi Taraga Mapan Makatana verification Satana Bagidamak City Police Station da Sinaki. All Manipur Working Journalists Union na Hosik Anaba Amana Maram Oiduna Lying Pathap Sataduna Ladiba Kangla Paugi Chief Editor Pukrambam Ibo Sobada Selgi Mateng Pikre Ngasi Kaisampa Lemazam Laikai de Laiba Pi Ibo Sobagi Mayumda Chatuna Selgi Tembang Adu All Manipur Working Journalists Union ki President na Lusing Bakanguna Kusina Kivani. Ngasi ayuk pung tarung makhairom taba matamda Jiribam Police Commando gi Kangbuna Tauksem Sub Division gi Manung Chanba Tadbung Mafam Kharada Thiba Humbagi Thabak Sathabada KNF ki Lani ama fare faraba mioi aduki mameng Thangkho Hau Dongel Atopa Mingna Haupu Chahi Kun Nimfugo Humdoi Apokpa Lalkhosai Dongel Kawik Kangchuptagi Hausingna Tameng Lungi Tadbung Laisang Kulda Laibani Hairi, Mongol Dagi number 4 Organi Haina Singnaba Powder Gram Yankagini Toisu Fangle Hairi. Amaromda Imphal East District CDO ge Kangbuna Su Pripak Pro ge Lanmi Amasu Masagi Mayum Dagi Ngasi Ayuk Fare Hairi, Faraba Mioi Aduki Mamingna Mitum Tombi Atopa Mamingna Itamba Sahi Kuntraga Mari Apokpa Ratan Kumar Kawi Basikong Dagini Hairi. Sikkim da mihati na halaga hundok lamba phayeng dagi angom ingom sa mihat pu yaning daba phongdok pagaloinana senari ba mihat pa matik saba dandi piu haibagi dabi tawduna ngasi kautuk nupi lufna sinduna laikai aduki community hall da wakan mifam sathakre wakan mifam adu da saruk yaki ba kautuk nupi luf ki secretary thangjam laimana tamthiraba mihat adu da january ba mioi matik saba dandi pi difawba akan ba khongjang sangsingani karigomba laingak na thausa rabadi lok sabha mikal saruk yadabagi khongjang su sangchilakani haiki Yam thina happy banina mihat pi asi puthoga akoi manipur sagara sinabiraga akoi magi sibagi tandi ama jaira ama phangdi phawdi akoi khongjang ase hallaroi aduna akoi di yaba ma changsilani ado handaki MP gi phot lai basi akoi ko tawjari ko khunjagi wana akoi amta thaja jararo mihat pasidadi Imphal East District Police Commando gi Kangbuna ngarang numidang koirengai bazar da lambi da lakpa gari sing sek tawbagi thabak sathabada Tata Tiago amadi tongduna lakpa mioi ani opium kg tarek ka kona na farab sing adudi kangpokpi paspati dagi Purna Bahadur Karki Chahi Kuntraganipan Apokpa Prem Bahadur Karki Amadi Lilong Chajing Maren Khongdagi Laisangthem Diren Maitai Atopa Mingna Romesh Sahi Nimpugutaruk Apokpa Mani Kawi Fagalaba Polam Singh Aduga Loinana Hengang Police Station da Sinakre Hairi. National Health Mission Manipur amasung Yaripok Talaiba Kuntaruk Suba Assam Rifles Anina Punna Sinduna Tongan ba thyroid diabetes amadi cholesterol laina gi matangda awareness program amadi screening tawbagi camp amanga si Yaripok Vishnu Nahada Laiba Kuntaruk Suba Assam Rifle ki camp da pangthokre Dr. Amadi NICM gi Manipur paramedical staff singna achoba thogdang logduna pangthokiba camp aduda Assam Rifles Police Security Personnel Media Person amasung Yaripok ki akoi badalaiba tongan ba laikai singdagi angang sing yauna nupa nupi chamarom lemna laing bagaloina na hidak langthak singsu yanthoki Mapangal kanba tingjang kaijang daba lamdam ama ohenabagi pandam da DMO Imphal West ki lamjing makhada United Youth Club Kaithel Manbi apunba Maira Paibi Lof amadi UPF Manipur Kaithel Manbi Local Council apunna sinduna vector borne diseases ki matangda ngasi New Kaithel Manbi Community Hall da nongmagi awareness program ama pangthokre haiba program asida Dr. N Thoinau UPF Manipur ki President W second amadi New Kaithel Manbi Maira Paibi Lof ki Secretary Aisar Milana athoiba lengbirak pasing oina Sarugyaki Thoram aduda akhang ahay ama oina Dr. Thoinauna Kang Nistikpadigi Orakpa Amadi Sandorokpa Yauna
Lainadagi lakpa matau karamna ngakthokani haibagi matangda marik chumba wafamsing thamki awareness program adugi saruk ama oina kangkhal chama humpurom hidak lupthokhi aying asagi ongakpa kam sigi yam oirakpa matamsida Manipur malaria amadi dengue na ki achouba koina Japanese influenza na chingba siguma laina chingba chidegi koi ngakthongnabagi dama hariba dimu harvest pisamna kanda Football masanabu hena faganaba pandamda loinena angang singda pangal thauna hamnanaba amusung motivate taunaba pandamda North East Youth Football Club Bangalore na sinduna club asigi mami thawan football team na exhibition match amanga se ghari airport laiba cargo football turf ta pangthokre match aduda team animaktagi haithoi singthoiba sanaro kayana yamna ningthijana sanaki match asigi matangda handakta Neroka FC gi coach oina khankraba international football player Renedina Manipurda football masana asi khara marai chamtharakpagum ure masi kananaba awareness pangthokpa natana sanaro kaya yokhatpa matam oire haike Manipurda haji organization lairibise sidagi hena player puthoke haragadi akoi yamna organize hoiba tai aduga haji akoi manaba jonana ju sidagi player kra puraga Bangalore da division 1 2 da sanahani haibse Manipur gi di players sing the platform ama phangjaba aise yamna afaba amani aduga continue akoi sida honaraga amoena India da lairiba sanariba mayam sida amoena puthokpa ngamadi Manipur gi oina di yamna hani hana khale aduga Manipur se karigumba yeng tarabadi akoi haji tiaw cup tu yeng dire last year Arunachal dai pore Nagaland dai pore handamuksu Meghalaya dai pore adu akoi se downfall ni adugo yari ga akoina kanna honaraga amuk hanna Manipur se mai pakna honaradi yamna phagani Amaromda exhibition match asibu siliba NEYFC gi mihutti ais zonana exhibition match asidagi punna sanaroi taru khangatuna makha tana Karnataka da puduna hena phagana na ba honagani haiki exposure phagasu maina phaga tv adoga moi chance phangadi moi selection phangadi dum team to pada moi dum phajana dum sanaba dum phangjai adoga sida moi lage sida indum yai dum yum hala dum keju kaide adoga moi hek chance phangingi aina dum Bangalore da moi sidum puraga dum aina dum adu dum sanaba chance dum tv handak so aina sidagi moi player taruk pudari ado moi ju hapet mayam mangda hapet kana tawraga motivate tawna moi ju kawraga ina pauge marekta na ten break amatanga lauzari Hello, good morning sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba piri basing se kari no Khudong chaba kaya ma pizari. Akoina phanganjari ba product sing di trucks, tippers, haulage, bus, amasung genset ni. Documents ichang dana adomi sale amadi matam manghandana loan gi khudong chaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamna na junction minari. Matik charba khutsu khulai amadi crane yauraba. Akhoi gi sport servicing van adongi damakta matham pungbada leijari. Bus sing yon badanatana school, college, universities, office ki dama contract basis da lobi bagi khudong chaba su thamjari. Amadi genuine lay parts sing su phangbigani. Adongi mai pakpana akhoi gi mai pakpana. Nongin Service, a multi-service provider. Yumthong Khudingda service Fanganjari. Mobile application ki Kuthang Gisu online the order Tobagi Kudong Zava Lairaba. Bizarriba service singdi. Electrical service, plumber, housekeeping service, breakfast, lunch and snacks service, painting service, welding service, photography and videography service, catering service, beauty service, interior design and construction, tutor service, security management, vehicle repairing service, e-taxi service, computer and printer repairing and installation service. Aikogi address Kaisampar Hodam Leirak opposite oil pump. For more details, please contact us at 76410-15632, 8787-455-896 or download our free mobile app Nongin Service from Google Play. Or visit our website www.nonginservice.com or mail us at nonginservice@gmail.com. Breaking matungda mayam taram noksari Indian National Congress INC na lakadoriba Lok Sabha mikhal gidamak ahumlak suba oina party ki candidate singi mingarang numidang lauthokre ahum suba list aduda Assam, Meghalaya, Sikkim, Nagaland, Telangana amasung Uttar Pradesh ki punna candidate taranipan gi ming yauri list asida Meghalaya gi hanagi Chief Minister Mukul Sangma yaubaga loinana
Mahakna Mikhal asida state adugi yamna maru oiba seat ama oiriba Turada Congress ki mirep oiragani. Lok Sabha Mikhalgi mangoinana chatharakpa rajnitigi lalongi saruk ama oina Congress na board phangnena ba maru oina Dalit amasung OBC kanglup singda akanba mieng thamlakli. Gujarata Party asina patidar Luchingba Hardik Patel bu makhoigi marakta pusin khibaga loi iruinana Uttar Pradesh ta su Dalit Luchingba Chandrasekhar Azad ka naksinana ba honaragli. Priyanka Gandhi na Ganga khongchat pangthoknana ba thaurang torokpa asina maram oiduna rajnitigi circle da ngangna saknana bagi thabak kangkhalakli hairi. Pakistan da best over Jaish-e Mohammed ki founder Masood Azhar bu UN Security Council na terrorist ki list ta salhana na ba paikhalakli ba thaurang da Sinaga yasinaba ama purakna bagi thabak kana paikhalakli adum oinanamak Masood pu terrorist ki list ta hapsin bagi thabak asida hanana thamlipa wafam adu khara makhai di samdok senjin torokpa yai hairi thajaba ya ba paugi matung ina khongthang asi numit kharani gi manungda thabak oina pangthoklagani hairi Masood Azhar bu UN Security Council na malembi terrorist amani haina lauthokna na ba hona bada Sinana khurau thanghanba lairi adubu yaning da ba phongdoktona Indian media da Chinana Saba polam India da thingna ba wafam ka Pakistan phongdokna ba lairi bani Jaish-e Mohammed ki Jammu amasung Kashmir gi Pulwama da haukiba February gi 13 da satharakiba tamthiraba attack aduda January ba luf amani attack aduda CRPF personnel nimfu siki adubu kaya amana asok apan nangkibani Mizoram gi ngamkhai ga tainaba mafam singda hauzik khungang kunmanga rom aina yadaba mitop sangsilaktuna laire haina Mizoram laingakna haikre mitop sangsilakle ba khungam sing adugi manungda Tarataruk amana Lunglai district tani ani amana Mami district tani khungang mari amana Aizol district talairi loinana Champal district tana khungang ohumni Mizoram gi mahairoi singna lop amana thijinbada ain gi wangmada Bangladesh tagi sangsilakpa chakma community gi mioi singna khungang sing adu makhoi gi onthokpani hairi Ngarang New Zealand gi masajid amada thokibada nongmai kapagi thokdok amada mioi nimfuga mapal laikidaba amasong kaya amana asok apan nangkibage thokdok aduga mari oina chenaba haina thajanari ba chahi 25 suraba Australian masa Brenton Harrison Taren Fare amadi mahak ngasi Christchurch district court puthokuna mahaki mathakta mi hatpagi maral sikre hairi laibak thiba thokdok asigi matung New Zealand gi Prime Minister Jacinda Ardern thokdok adu terrorism gi thabak ni hairaduna laibak adu da thokiba khwaidagi tamthiba miam punna hatpagi thokdok amani haina phongdokhi makha tana mahakna New Zealand gi gun law amuk hanna semdok lagani haina phongdokhi ngasi nung telefon ki ba pause singda kari kari maru eba pau yauri bagi habadu mayam punna mung mieng taminase Kanglai Paki Maira ngasi athengboda BJP ki ticket lauthok laba yai Dr. Ranjan Loken Basanta ki manungda amana phanglaba yari mikhanda chenjenba aranba tawa phagatnaba si vision kowa mobile application ama launch tawkhre helicopter service me thakai forward lepkodori Lampenda leriba PDA ki complex ta niyam lana sakala bayum sing lauthokadabani Gyanesho More da lupa lak aniro yungang pulis na fagat kre Kangla Pau ISPDC gi kedar taret AR na yamlaba nongwai amasung maruguru na fare Rims ta Moscow listing ani sop na taramapan gi conference pangthokre People's Bill sanahanaba Rashtrapati da ayaba pibina bataksillamle Chief Minister NBN amadi party ki president Delhi da leiri Pandam BJP ki mere ngasi athengba phawda soiduna khanglaba yai Congress ki di lekhai tadri Manipur ki yelhowi kannaba bill election loikhrabasu center da kan mamongda taksin chigani tombi haksang phaba haibasi hotpu hodarabadi mai pak tabak kidungda leite Dr. Dakesho ngasi phawda CMIST card ki kanaba phangdri Sushima Loislak pada maru iba pau amukahanna Lakadaba Lok Sabha Mikhalda BJP ki miref kana oiragada ge haiba adu ngasi athengba fawba laikhai tabangamdri inner da Dr. Ranjan KS Loken natraga TS Basanta outer dana adim pamai natraga na pakholan haukipna ticket phanglaba yai haina panari Congress ki High Commanda miref ki list pisinkre athubada AICC na miref ki ming lauthok lagani haina CLP ki leader Okram Ibobina phongdokre
amadi iramdam asida matam amada marang kaina fanglamba yongsak ngasidi miramdagi pusillaklaga chanare iramdam asi Myanmar gi yongsak galalon pham oire ngasi gi oinadi Manipuri pawng matang asida loijare Times of Manipur News mieng tabiri punamapu arunblana amukka hana khurumjari